August 1945 की Hiroshima amadi Nagasaki da Americana atom bomb thadakhibasi modern history da khwaidagi yetnaba thodok ama oire. Masina ani suba lanjaw loisinduna nuclear age ki tangkak hodok pikhi. Bomb ani sina micham lak ama makhai dagi ani makhai muk hatok tuna ngasi fauba mutpa ngamdriba dakfam tahore. Ngasi di masi nattaba tongan ba history ama bhap na sagat minasi. Americana atom bomb sukha Thadaramdradi kamdauramgani. Lanjaw matau karam na thupchilamgani. Malem singasi ekhoina khangjaribasi kayam khetnaramgani. Ani suba lanjaw si Allied Powers, Haidi Britain, America amadi Soviet Union na michang oiraga amaromdana Axis Powers, Haidi Germany, Italy amadi Japan ga lanthengna khibani. Pacific Longi Lanbung 1945 tangkhai chalakpa adwaida Japan maithirani haibase soira roidabugumba oirame. Allied Forces na Japanese military bu makhoi masage ithat lomda hoijilakhi. Loinana naval blockade tausinduna Japan gi senmitlon sathi na sontha hankrabani. Sea foul da Japan surrender tawningle habigi matau utkhide. Surrender tawba haibase ikai khumnaba mangba ama oina unaba Japanese warrior culture oibana makhoi gi luchingba nasu tarai na khutlai thadok ningkhidabani. Surrender tawrabasu makhoi condition amata yaudana tawbagi mahut makhoi hanagi ningthau pan balengaklon Imperial system kahandanaba allies nga negotiate tawraga khutlai thadokpa pamkhi. Atom bomb sukha thadadana Japan maithiba pinabagidamak America da lambi ani laikhi. Ahan balambi atom bomb nattaba hanagi conventional oiba bomb sing sijinaduna attack makha chathaba amadi Japan da pot amata pusinba yadanaba naval blockade tawsinba. America na hanadagi hauna paktak fire bombing campaign chathaduna mi kaya hatkrabani. Khudam oina March 1945 Tokyo gi Sathina amang ata thokiba raid aduda mi lakh ama henasi khi. Atom bomb sijin naramdragade masigi strategy se makha sum chatharamduna yamlaba miyam asi ana thokhan batanatana Japan gi infrastructure su pungmang manglam gani. Amaromdana naval blockade henna kansilam gani. Japan si hanadagi chana thaknaba lesilaktabadagi chara henbagi fivam yoksilakrabani. Chinjak amadi thau khudong thininga yobagi chang da tathakre. Aduna masigi lalong si sum ilamlabadi matamgi matung ina Japan tawningdrabasu tawningdana surrender tawrambayai. Adubu matang du yoraktringai lakngamdraba thawai masing kayadi soidana tharamlagani. Ani subalambi operation downfall. Ahan bagi air raid amadi naval blockade tu namai paklaktaba oiragadi Americana Japan da full scale invasion amachatharambayai. Masigi operation si tangkak ani thokna khaidoi. Operation Olympic 1945 kha thangba ithat Kyushu da landa sinba. Operation Coronet March 1946 Honshu hariba achouba ithat asibu landa sinduna Tokyo da target tawsinba haiba tangkak ani sini. Military experts singna panabagi matung inna Operation Downfall pangthokna batarabadi allies singi missing million amadagi million mari fauba amadi Japanese million taramuk asi anath on lambayai haire. Japan makhoi gi ithat singbu kannabagi damak kamikaze attack haidi yeknaba leiba mafam sing maru ina jahaz singda maximum amang ata thoknaba plane paisinduna pokhai jahanba amadi sat mission chathaba loinana micham lanmida wagita sijinaba tambiduna allies singbu thengnanaba plan semlamme. Masida siramdauriba missing sigi yengnarubada Hiroshima Nagasaki gi misimina adude kari sunnatabagumlam gane. Lanjaw du 1945 ta loisilambagi mahut 1946 natragana 1947 fauba chontharambayai haire. Americana atom bomb sijinna khidabagi warep asina global politics ta achouba mami tahalam gane. Ahanbada US Soviet relationship ki matang. Aikhoi gi timeline asida Hiroshima amadi Nagasaki da atom bomb ani pokhai khiba aduna Americana khwaidagi mapangal kalli haiba malem pumbagi mamangda utkhiba tanja oikhi. Lan loiraba matung makhoina mathak thangna leigani haiba Soviet Union da masina ingit pikhi. Bomb singdu Thadaramdradi Japan maithi hanbada Soviet Union gi role hena chawramgani. USSR na August tang nipan 1945 numit asida Japan gi mathakta lan lauthoktuna Manchuria amadi Korea da leiriba Japanese forces pu khudakta gi takhaiba haukrabani.
kuitharamba lan oramlagade Soviet na East Asia gi lam hena claim to bangamlamduna East Germany West Germany amade North Korea South Korea haidana Soviet American sphere of influence senthoknarambagum superpower ani sigi marakta Japan su khaidoknaramba yai masina lanjau ki matung Cold War hena cancel halamduna Japan si su capitalist amadi communist ideology ani ge mukhaina fam ohelamgane nuclear khutlai lamjel gi matang atom bomb ani pokha henkhiba aduna America se malem gi ihan hanba nuclear power ohenki masi thoklam dragadi Soviet ngan khatna America ga thak manaramba yai aikhogi timeline sidadi 1960s tangkhai chalak paswaida US ka Soviet ka nuclear khutlai paisinbada kanbada manarakhi hana atom bomb tamthina pokhai khibagi akiba khangdriba taibangduda nuclear khutlai saba tasin bagamari leinaba international treaty sing semlam daduna mathong maram khangdana athingba yaudrba khutlai lamjel tanaramba yai lan matung Japan recover tawrakpagi matang aikhoi timeline sidadi Japan se lanjau matung jara jara recover tawrakhi atom bomb thadakhibaduna Japanese singi psychology da pikhiba tamthirba shock tu dagi makhoina lan da yenglamba miteng honghallakhi lan khiraba Japan hanagi lengaklon semtoktuna democratic reforms purakhi lan kuina chatharamlabade Japan hogalakpa hena kuina changlamduna ngasi ekhoina khangliba mabuk mapau tappa lan pamjadaba economic powerhouse si oramdaba su yai ani suba lanjau da nuclear khutlai sizinnaramdragade matung tarakpa lan sing maru oina 1950 dagi 1953 fau soknakiba Korean War da ihan hana sizinnaram basu yai masigi alternate timeline asida North Korean amadi Chinese forces maithiba pinabagi damak President Truman na atom bomb sizinnabagi ayaba bithokhlamba yai ngasi ekhoine Hiroshima Nagasaki gi thodok ningsinglibasigi mahut North Korea gi sahar ani oina sonaramba yai atom bomb sizinnakhibasigi matangda ngasi fau yam kanna debate tawnare yaningdaba singna madu tawramdrabasu yabani maramdi sondana leraba Japan gi fivam aduda aduk sathina landabagi mathau oikhide loinana micham singi mathakta chathaba war crime amani hai atom bomb thadakhibabu sagatpasingna de lanjau du nganna loisinaba tangai fadana thadada yadabagi thadakhibane masi necessary evil amani hainai atom bomb sukha thadakhidaba taibangdudide masigi debate sigi masak khetnaramdoribane Operation Downfall na micham taktana hatokpagidamak mayamna America bu soidana chainaramgani amaromdana nuclear khutlai leina leina sizinna khidabagi damak America bu afaba daite lebelebakni haidana thagatnarambasu yai ngasigi wahang karamba America ge aronba project na atom bomb sakhibano haibiramo